ngarang parliament akoi Amit Shah na akoi cap se introduce toro matungda puthokraga matungda ILP chadari laupuk mikupta akoi gi tongan section hype tai BJP gi hoina site ta chief minister gi hengang le mayung kasam pata le chief minister gi akoi BJP gi office bahang le bai da le bawan da gi akoi MP bawan da gi mayum jang tongan MLA minister gi mayum sing da makolo ko popular sing myam thadana adagi ladu inadana moi masena dol tindana noi phongdok mikuk phongdok khi matamda akoi habdi koi Diwali gi matamda Duga Puja gi matamda district magistrate na koi Imphal West gi is ki thola ganda bombla thabe roi nin khongwi sangwa le khulale jon ma yaroi athing matam gi bne adu makhoi na semjari bo ai na ngarang khoi lu sing mayam na mayim da rong mai phongdok pudi kamai yeng yage Amit Shah ji ka aduga Prime Minister Modi ji ka ki photo puthoga candle tawruga mass hoina moi gi damta pray tokse ko loina mass hoina aduga thabal ju songna bo yai aduga bambula di khangre ina haiwe atre